mayam punungpu Shanjit Sharma na taram noksari. Movie story Manipur ngasing pudun laksari film sige maming A Quiet Place Day 1. Haibadi film series sige oinadi part 3 oiribani. Series sige mamangi wari oiriba part 1 amadi part 2 di hana na igi channel ste explain tawjakrabani. Kanagumani yengbidriba yaurgade igi description da link hapsaramge madu channel yengbiu haibu wapun su thamjari. Film si 2024 gi June de release tawkiba horror science fiction category gi Hollywood movie amani. Film series asigi oina part 3 haijabagi wani tawudabu films da uliba wari asidi mamangi part 1 gi matamda thawdok thokiba matam adugi chap manaba wari gi matamni. Haibadi ekhoi prithvi da alien singa landar khiba matam adumukta da utpani. Maramaduna film aming sisu Day 1 haiba wahi ma haplam libani. Film sina phangkiba rating singdi IMDb da 10 gi manung da 6.3 gi rating phangi. Rotten Tomatoes da 87% gi fresh oi. Google users na 66% gi like pirwa film amani. Movie sigi director Michael Sarnowski, writer na John Krasinski oi. Aduga producer na Brad Fuller amadi John Krasinski oi. Movie sinamada sangkiba senpham na $1 million humpugatare changki hairi. Aduga films na tanchiba box office collection gi senpham na $1 million chani ga humpuni thoi rom tan khre hairi. Masina takudi film se aduki batik paisa ya matan film haibdu oi. Maroi ba saktam langli ba singdi film sigi main protagonist Samira gi saktam da Lupita Nyong'o, Eric gi saktam da Joseph Quinn, Ruben gi saktam da Alex Wall, Henry gi saktam da Jimon Honshu. Pare maya may huzik film sigi wari liba hawzeregi. Ay na haibada soy kibalan kiba madi si hawu yaw matam da mayam da ngak piwa haibu wapam thamjeri. Movie sigi ahu busin magda uba phangliba si New York City ni. Aduga matam na Day 1 ni. Haibadi film series sigi storyline di yenglagadi mamangi part 1 gi film da utkiba alien creature singna aikoi gi prithvi da landar kiba numit adu makta ta ulakpani. Hauji ulaliba matam asi phawdadi alien creature sing adu akoi gi prithvi sida laktribani. Adu bungai haktang gi matungda soidanamaki landarak lagani haibsi mayam da thamjaramge. Masigi matungda ulaliba si hospital amadani. Aduga Samira ko winupi masu ulai. Mahak si cancer patient amani. Cancer gi last stage da leiduna sigada matam kuidrabi nupi amani. Maramaduna nungti gi oina magi wakhal si nungaitaba phibam amada dum leli. Patient sing asibu senariba manners oiba Ruben ko gunupa hamsum famsda leiri. Mana patient sing si upuna ko sinduna phamina halaga wari watai sing sana laga awaba ko khanna bagi damakta tawribani. Hawjek Samirana mana ijaba saireng ma pathoktuna su mayam sta tahli. Adubu Samira gi wakhal sdi inung nungaitri. Mayam sta saireng pathoktun tahan bagi aning ba pamsu leite. Ruben na mangon nang ngman badagi pathokli bani haiduna sumana mayam da sengdogli. Hojik magi saireng si pathokun tahali masda hairi basi hospital si manam namthi amadi mafam sida leining de aduga masada na riba cancer laina sibu sumana yam thin seiri magi mit mangda thokliba thokdok khudima mana amata uning dabgi wafam sing phongdokli masna takudi mahak soidani siragani haibsi khangdagi yamna wakhal nungai tabadagi thokliba thokdok khudim sim phajaba amata leitre amata uning dre haibadu phongdokpani yamna haining daba mata omada phongdokliba magi saireng si taraga mafam sida leiriba sing su ngaknariwani adu Roben na khuba horapodagi atei sing sisu yamna haining daba mongda khuba khuri masigi matungda Ruben na patient kangbu si puduna puppet show ma yengba satna nabagi dangta plan dawri Samira bu su satna nabagi dangta man phongdokli adu Samira gi wakhal olsdi matam chupada haraw leitrabani maramaduna makhoi gi show yengba satpagi program asi madi yawningde adu Ruben na di yamna kana satna nabagi dangta ngangli masda Samira na karigumba pizza pijagada bo erabadi ai soidana lake Ruben na show yengba loiraba matungda soidana ki pizza pijagani haiduna phongdokli asuna haripadi Samira na adu erabadi phare ai pirol hongdor ke haiduna sangsinkre Samirana yama luna tawjaba hawdong masulai hawdong asigi maming na Frodo haina kawi matam punamakta Samirana hawdong asigi punduna adum lei magi khwaidigi luna tinaba hairagadi masigi hawdong sina oiribani yamna samanbadagi nang yamna noire haiduna sumana hawdong sida phongdoli hojik Samirana magi haksang napliba hidak makhalisibu lakthoktuna anouba amamuk napsili magi cancer gi anabasna maram oiduna haksang da thokliba saina kholisibu koknabagi damakta masigi hidak makhalisi naplibani masigi matungda patient kangbu pulap oina bus amada tongduna hospital sibu thadoknamaga city gi maikei rom sakre Frodo hariba magi nungsijari ba hawdong sisu yauraglibani mato sumna bus ase sum thorokpana New York City yausilagle ngasaidagi wakhal nungaitana phamdun lerba Samira si city gi phajaba saktam singsi ubuda yamna harauni yengjarami aduga city sigi akas mathak isdana jet plane kya ama su paidunu sakhiwagi saktam si uba phangi masna takudi mafam sta gari gumba thawdo ama thokadawre haibadu phongdokpani hojik patient kangbu si makhoi gi destination yogduna bus dagi kumthare Ruben haribu nupasna makhoi bu yam section ngakpi senbiribani masigi matungda puppet show yengnana bagi damakta makhoi theater manungda sangsilagle mafamsda hanadagi phamdun leramba osa kauba ngang nupa masa amana Samira gi Frodo haribu hawdong si ubuda yamna harauni yengjarami aduga angang sigi mapa oiribasina Henry kaubu nupa amani mayamda bhab taraba haijaramge Henry haribu nupa si mamangi film oiriba A Quiet Place part 2 da yaukhriba misagamani alien creature sing sang mangamdaba island amada leramba mioi singi lusingbo oina leramba misagaduni
हाइबदे आइना ngasai mamangdasu haijekre wari ase amo hangatuna dewan gi matamda mu ulakpani masanupa osana Frodo bu yama nungsina su nanbirami hojek ahallore banupa ama stage mathak ista tholaktuna asaba papet ama puthoroktuna show utpa hokre balloon ama kam khalaba matungda papet ki nupa masa asna mathakta paibagi saktam si ulamnaga balloon si pokhaiduna makhata tarakpadagi ma wakhal nuaitana phamdun leibagi saktam si urli asumna sois da uliba saktam si urubadagi hanadagi thamoi kaidun leiriba samira gi thamoi sti hena hena kaire haibadi punsi khongchatta maithiba oire haibasini mana dum khandun leiribasi maramaduna maithiba thogdoksing uba matamda magi thamoi sna hena hena kairibani masdigi papet show yenglambadagi ma naito wena hogatuna mapanda tholale aduga thamoi shokna mamitagi mapi langduna suna kalamada leptuna leiri masigi matungda theater sigi mapanda tholakuna mana saningba sapol leina nabagi demakta dukan amadi sari asuna mana dukan manungda leiringi tanjasta army singi gari ni yamna yang thawnu satpasi mana suba phani karigumba aruba thogdoksing tholumgadra haibagi singnabadi makoida su phawrabani nakalmadana Ruben su theater gi mapanda tholale yamathuna halaknabagi demakta hospital dagi mangonda call tawrale mana su yamathuna laklage haina phongdoli tabudu wari sanaramni bu call si mathong khangdan tatchibadagi paw phawna khidre tanjasta samira su magi nakta yoshilale Ruben hairi aikoi hujim yamathuna hospital da sataba yadre adubu samira nadi ma hujik phaw pizza mata chadri haiduna pizza chana nabagi wafam phongdoli Ruben nadi hujik madu yararoi aikoi bu yamathuna laknabagi demakta kawraklabani sataba yararoi adubu samira nadi ngasai Ruben na pizza soidina pizza gini haiduna promise tawduna purkhibani maramaduna pizza chakhidaba yaro haiduna kangjet yetuna leire masda Ruben ma hu yamna kana themjili hujik natrabasu horen numidang order tawduna thilalakpa yagani adubu samira nadi yaba ko buleidre masdagi Ruben na ISA nangi marup amani maramaduna aina phongdoliba singsi nangi phananabagi demakta hairibani adubu samira na nang aigi marup natte nangdi shuknagi nurse amani hairale asumna hairapda Ruben gi thamoida nungaitaba amadi phawre hojik samira na phare pizza chadrabasu yare haramlaga bus da kakathre matau sumna patient khudima bus da loina kakhatuna phamlaba matungda bus asi thauba hore adubu khara thauduna chalaba matungda bus asi mukhamkhre city sigi manungda hauruba siren kyama ambulance ki makol sing amade helicopter ki makol kyama su tari samira di pizza chaba phangdabisida yamna wakhal nuaitana phamduna leiri tanjasti yamna ngakli bo pham mana bus manungda tongliba patient sing si maningom da loin laktun tasilaga phamlaga karigum mi yengdun leikre masi ubudagi samira su sangsilaktuna karino haiduna yenglare adugadi hojik uribasi akas mathak istagi meteorite manba karigum potsa kyama tarle asumna yamna chawruba mai chakuma tumama paisilaktuna makhoi gi bus na leiriba mayas thomjillare masdagi mafam si upulna pumam mamba haibudu oikre karimata uba phangidre hojek upul mara isna samirana lengam sangam da mongdi yam tapna lagli hakchang pumbada upulna pungongore akoi basi mana lei duni yegli pibam thina soklu nu pa sumai panakta satpasi manawi tabudu nu pa si gyan mangdur satpagi pibamni kanagumba mana sumangon thomjilamle upul mara isna karimata udabadagi mahak ma dun satli magi nungsijaraba Frodo hari bahudong du sukadai da leikibano haibsi khangre magi mamangda nupa amana phonda wari sanari bisi ui adu khangudana nupa sing makhongda kariguma jiba man singnu pokre masi ubuda samira asti pakatda loire atop miyoi kyamana law khongnabagi makhol su magi akoi ista taribani mathong manum khangda mo khaimana upul mara ista sialakpa matamda police nupi mana mafam sabda lotun leina nabagi dong ta haire adu nupi si su khangudana mathak lomda kariguma jiba man singkhatnu pokre masdigi mana yamna pakna nakal barom da senthropda karamagi marumda nupi masu yamna pakna nikpaga loina na nakal madi yengdun leiri Samirana su nupi isni yengi maikai di yang thoki matamda yamma tam thirba alien jiba si leptun leiri basi ure nakal dagi nupa amana yamna kanna sena nabagi demakta lauri masdigi jiba sina songsin ruma wa hathre masdigi pakatuna Samirana nakal madi sen thorokpada ambulance gari ma thogjelakli basi ui adu khangudana kari mu porsak amna gari sdigi yeibdagi pokhaiduna masigi sawumna Samira du yamna kanna phujinkhre matau sumna sinna simam sinkhra matungda film sigi title oriba A Quiet Place Day 1 haina thaduna khoida ulai matangi sindana Samira simamai da upul pungong udun wanthaduna leiramadi mikap khangtok torale aduga lok khurakpa matamda kanaguma mana magi machilu simen silli aduga dei mafam sida leiramni basi Henry haribu nupa aduni makhola mata thokendana magi damakta mana ingit tawduna phongdoli mana hujik leiramni basi theater hall adugi manungdani mafam sida miyoi kyama suma thwai hingjana bagi damakta lotun leinaribani yamlaba miyam si makhola mata thokan batawdana tumin phamduna leini sathina asopan nanglaba miyoi kyama su yauribani makhoi matawsi uda Samira si hene pakat pa phawre mafamsda Ruben su leiramle Samira bu ubudagi magi manakta sangsilagle makhoi ni sejet konsinaduna kapminaduna su leiri Frodo hari bahudong si bu su Ruben na tekta kaidana mafamsda thamnamli masi bahujik Samira da sinabire yamna harauna hudong si man supi asuma leiringai makhoi mathak thangba saruk isda helicopter kya ama paibi makhol starle adugo pairali ba helicopter dagi mic sinaduna karigumo wafam amusu lauthoktuna khangali madudi hingnana bagi damakta lotun leiriba mayamna makhol amata lawhanba tawduna tumina lotun leibigadabani karigumo makhol lawholuba tarabadi alien creature singsna soidna khangkragani aduna hingduna leige haragadi makhol amata thogaloidabani asumna mic sinaduna yamna kana lauri
ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯄ ꯍꯧꯔꯛꯂꯦ ꯃꯔꯝꯗꯤ ꯍꯦꯂꯤꯀꯣꯞꯇꯔꯗꯒꯤ ꯂꯥꯎꯊꯣꯛꯂꯤꯕꯁꯤꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯀ꯭ꯔꯤꯆꯔꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯆꯣꯡꯗꯨꯅ ꯆꯦꯟꯕꯗꯒꯤ ꯊꯣꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯑꯍꯧꯕ ꯃꯈꯣꯜꯁꯤꯡ ꯑꯃꯗꯤ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯄꯁꯤꯗꯒꯤ ꯃꯅꯨꯡꯁꯤꯗ ꯂꯩꯅꯔꯤꯕ ꯃꯌꯥꯝꯁꯤ ꯀꯤꯕꯗꯒꯤ ꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯅꯗꯨꯅ ꯈꯥꯡꯂꯒ ꯂꯩꯅꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯐ꯭ꯔꯣꯗꯣ ꯍꯥꯏꯔꯤꯕ ꯍꯧꯗꯣꯡ ꯑꯁꯤ ꯀꯤꯃꯟꯕꯗꯒꯤ ꯁꯃꯤꯔꯥꯅ ꯄꯝꯂꯤꯕꯁꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯁꯃꯤꯔꯥꯅ ꯃꯥꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯔꯛꯏ ꯑꯁꯨꯝꯅ ꯇꯥꯟꯅꯔꯛꯄ ꯃꯇꯝꯗ ꯁꯃꯤꯔꯥꯒꯤ ꯃꯈꯣꯡꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯦꯠꯂꯨꯕꯗꯒꯤ ꯑꯍꯧꯕ ꯃꯈꯣꯜꯁꯤꯡ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯄꯥꯈꯠ ꯃꯥ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ ꯑꯗꯨꯒ ꯐ꯭ꯔꯣꯗꯣ ꯍꯥꯏꯔꯤꯕ ꯍꯧꯗꯣꯡꯁꯤꯅ ꯍꯧꯖꯤꯛ ꯐꯛꯂꯥꯡ ꯃꯊꯛꯁꯤꯗ ꯀꯥꯈꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥꯁꯤꯗ ꯔꯨꯕꯦꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯜ ꯑꯃꯠꯇ ꯂꯥꯎꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯁꯃꯤꯔꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ ꯑꯗꯨꯒꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯒꯤ ꯍꯦꯛ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯑꯦꯂꯤꯌꯟ ꯀ꯭ꯔꯤꯆꯔ ꯑꯃ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯎꯔꯦ ꯍꯧꯗꯣꯡꯁꯤꯅ ꯆꯠꯄ ꯃꯇꯝꯗ ꯑꯄꯤꯛꯄ ꯁꯔꯤꯛ ꯑꯃꯗ ꯊꯦꯡꯂꯨꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯜ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯃꯤꯔꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯍꯧꯗꯣꯡ ꯑꯁꯤꯕꯨ ꯄꯝꯈꯠꯂꯤ ꯑꯗꯨꯒꯗꯤ ꯑꯦꯂꯤꯌꯟ ꯀ꯭ꯔꯤꯆꯔꯁꯤꯅ ꯊꯣꯡꯁꯤ ꯊꯨꯒꯥꯏꯔꯛꯂꯦ ꯃꯈꯣꯜ ꯑꯃꯠꯇ ꯂꯥꯎꯍꯟꯕ ꯇꯧꯗꯅ ꯍꯧꯗꯣꯡꯁꯤ ꯄꯝꯂꯒ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯀ꯭ꯔꯤꯆꯔꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯕꯗ ꯁꯃꯤꯔꯥꯗꯤ ꯄꯥꯈꯠꯄꯗ ꯅꯤꯛꯂꯦ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯈꯣꯜ ꯑꯃꯠꯇ ꯂꯥꯎꯍꯟꯕ ꯇꯧꯗꯅ ꯇꯨꯃꯤꯟ ꯄꯥꯛꯊꯅꯗꯨꯅ ꯂꯩꯅꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯅ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯨꯕꯦꯟꯒꯤ ꯃꯥꯏ ꯃꯌꯥꯁꯤꯗ ꯅꯛꯁꯤꯜꯂꯛꯂꯦ ꯌꯥꯝꯅ ꯄꯥꯈꯠꯅ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯅ ꯔꯨꯕꯦꯟ ꯑꯁꯤ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯄꯥꯟꯂꯣꯝꯗꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯗꯒꯤ ꯂꯥꯎꯔꯛꯄꯒꯤ ꯃꯈꯣꯜ ꯑꯁꯤꯃꯨꯛ ꯇꯥꯔꯛꯂꯦ ꯃꯁꯤꯗꯒꯤ ꯇꯝꯊꯤꯔꯕ ꯖꯤꯕ ꯑꯁꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤꯕꯨ ꯇꯥꯟꯅꯗꯨꯅ ꯃꯄꯥꯟꯗ ꯆꯣꯡꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯑꯇꯣꯞꯄ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯦꯂꯤꯌꯟ ꯀ꯭ꯔꯤꯆꯔ ꯀꯌꯥꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤꯕꯨ ꯇꯥꯟꯅꯗꯨꯅ ꯆꯦꯜꯂꯤꯕꯅꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯆꯦꯟꯕꯗꯒꯤ ꯕꯤꯜꯗꯤꯡ ꯑꯁꯤ ꯊꯛ ꯅꯤꯛꯂꯦ ꯑꯗꯨꯒ ꯁꯃꯤꯔꯥꯁꯨ ꯀꯤꯃꯟꯕꯗꯒꯤ ꯃꯁꯥ ꯇꯥꯁꯤꯟꯗꯨꯅ ꯈꯥꯡꯂꯒ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯁꯃꯤꯔꯥꯅ ꯃꯥꯒꯤ ꯃꯃꯥꯏꯗ ꯄꯛꯂꯤꯕ ꯎꯐꯨꯜꯁꯤꯡ ꯑꯁꯤꯕꯨ ꯏꯁꯤꯡꯅ ꯆꯥꯝꯊꯣꯛꯂꯤ ꯀꯦꯟꯁꯔ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯛꯆꯥꯡꯗ ꯐꯥꯎꯔꯤꯕ ꯆꯩꯅꯥꯈꯣꯜꯁꯤꯡ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯅꯞꯂꯤꯕ ꯍꯤꯗꯥꯛ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯃꯇꯝ ꯂꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯥꯅ ꯂꯧꯊꯣꯛꯂꯦ ꯇꯧꯕꯇꯕꯨ ꯇꯟꯖꯥꯁꯤꯗꯗꯤ ꯑꯇꯣꯞꯄ ꯃꯍꯨꯠ ꯁꯤꯟꯅꯅꯕ ꯍꯤꯗꯥꯛ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯐꯥꯎꯔꯤꯕ ꯆꯩꯅꯥꯈꯣꯜ ꯑꯁꯤꯒ ꯂꯣꯏꯅꯅ ꯍꯤꯡꯕ ꯇꯥꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯀꯥꯁꯤꯗ ꯃꯥ ꯆꯪꯁꯤꯜꯂꯛꯂꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏ ꯍꯤꯡꯒꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯂꯝꯕꯤ ꯊꯤꯅꯔꯤꯕꯅꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯦꯗꯤꯑꯣꯗ ꯂꯥꯎꯊꯣꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯅꯣꯠ ꯇꯧꯁꯤꯜꯂꯤ ꯑꯗꯨꯒ ꯊꯣꯡꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩꯅꯕꯒꯤ ꯋꯥꯐꯝꯁꯨ ꯂꯥꯎꯊꯣꯛꯂꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯦꯂꯤꯌꯟ ꯀ꯭ꯔꯤꯆꯔ ꯑꯁꯤꯅ ꯂꯥꯟꯗꯥꯗꯨꯅ ꯂꯩꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅꯁꯨ ꯍꯧꯖꯤꯛ ꯚꯥꯞ ꯇꯥꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯌꯥꯝꯅ ꯍꯧꯅ ꯄꯣꯛꯈꯥꯏꯕꯒꯤ ꯃꯈꯣꯜꯁꯤꯡ ꯇꯥꯕ ꯍꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯅꯨꯡꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯅꯔꯤ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯑꯣꯏꯔꯝꯂꯤꯕꯁꯤꯗꯤ ꯁꯤꯇꯤ ꯑꯃꯒꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯅꯕꯒꯤ ꯆꯥꯎꯔꯕ ꯊꯣꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯕꯣꯝ ꯊꯥꯗꯗꯨꯅ ꯊꯨꯒꯥꯏꯕ ꯑꯣꯏꯔꯝꯂꯦ ꯁꯛꯇꯤ ꯂꯩꯔꯤꯕ ꯃꯤꯁꯥꯏꯜꯁꯤꯡ ꯀꯥꯞꯁꯤꯟꯗꯨꯅ ꯆꯥꯎꯔꯕ ꯊꯣꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯨꯒꯥꯏꯔꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯊꯣꯡꯁꯤꯡ ꯑꯁꯤ ꯈꯨꯊꯥꯡꯗ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯀ꯭ꯔꯤꯆꯔꯁꯤꯡ ꯑꯁꯤꯅ ꯂꯥꯛꯄ ꯉꯝꯗꯅꯕꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯑꯦꯂꯤꯌꯟ ꯀ꯭ꯔꯤꯆꯔꯁꯤꯡ ꯑꯁꯤ ꯏꯁꯤꯡꯒꯤ ꯈꯨꯊꯥꯡꯗꯗꯤ ꯆꯠꯄ ꯉꯝꯗꯦ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯏꯁꯤꯡꯗ ꯆꯣꯡꯊꯔꯨꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯏꯔꯥꯛꯇꯨꯅ ꯁꯤꯒꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯈꯪꯕꯗꯒꯤ ꯂꯩꯔꯤꯕ ꯊꯣꯡꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯊꯗꯠꯄꯅꯤ ꯃꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯆꯥꯎꯔꯕ ꯊꯣꯡꯁꯤꯡ ꯑꯁꯤꯅ ꯀꯤꯟꯊꯗꯨꯅ ꯇꯥꯔꯤꯕꯁꯤ ꯌꯥꯝꯅ ꯉꯛꯄ ꯐꯤꯚꯝꯗ ꯌꯦꯡꯅꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯆꯦꯟꯐꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯔꯒꯗꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅꯔꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯏ ꯇꯧꯕꯇꯕꯨ ꯅꯨꯄꯥ ꯑꯁꯤꯗꯤ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯃꯟꯕꯗꯒꯤ ꯋꯥ ꯉꯥꯡꯗꯅꯕꯒꯤꯗꯃꯛꯇ ꯊꯤꯡꯂꯤꯕ ꯋꯥꯐꯝꯁꯤ ꯌꯥꯗ꯭ꯔꯦ ꯃꯍꯥꯛ ꯀꯞꯄꯒ ꯂꯣꯏꯅꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅꯔꯤꯅ ꯃꯥꯕꯨ ꯇꯨꯃꯤꯟꯅ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯃꯆꯤꯟ ꯃꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯕꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅꯕꯒꯤꯗꯃꯛꯇ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯍꯦꯟꯅꯔꯤꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯌꯥꯗ꯭ꯔꯦ ꯃꯥꯒꯤ ꯈꯨꯠ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯅꯨꯄꯥ ꯑꯁꯤꯅ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯤꯔꯒꯗꯕ ꯉꯥꯛꯇꯅꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅꯔꯤꯅ ꯃꯥꯒꯤ ꯈꯨꯠ ꯑꯁꯤ ꯈꯪꯏꯟ ꯏꯟꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯆꯔꯝ ꯑꯁꯤ ꯂꯩꯈꯥꯏꯗꯨꯅ ꯁꯤꯔꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯍꯦꯟꯅꯔꯤꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯦ ꯃꯔꯝꯗꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯥꯅ ꯍꯥꯠꯀꯦ ꯌꯥꯎꯅ ꯍꯥꯠꯄ ꯅꯠꯇꯦ ꯈꯣꯟꯖꯦꯜ ꯊꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯊꯤꯡꯗꯅꯕ ꯍꯣꯠꯅꯔꯛꯄꯗ ꯁꯣꯏꯕꯗꯒꯤ ꯃꯥꯕꯨ ꯍꯥꯠꯈꯤꯕꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯍꯦꯟꯅꯔꯤ ꯑꯁꯤ ꯀꯞꯂꯦ ꯑꯃꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯁꯃꯤꯔꯥꯒꯤ ꯊꯃꯣꯏꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯁꯃꯤꯔꯥ ꯑꯃꯗꯤ ꯔꯨꯕꯦꯟꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯅꯗꯅ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ ꯍꯧꯖꯤꯛ ꯁꯃꯤꯔꯥꯅ ꯃꯥꯒꯤ ꯃꯌꯨꯝꯅ ꯂꯩꯔꯤꯕ ꯍꯥꯔꯂꯦꯝ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯆꯠꯄ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯔꯨꯕꯦꯟꯅꯗꯤ ꯍꯧꯖꯤꯛ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯉꯛ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯁꯃꯤꯔꯥꯅ ꯄꯤꯖꯥ ꯂꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯔꯛꯂꯤ ꯃꯁꯤꯗ ꯔꯨꯕꯦꯟ ꯑꯁꯤ ꯅꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯃꯤꯔꯥꯅꯗꯤ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯐꯣꯡꯗꯣꯛꯆꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯥꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯄꯤꯖꯥ ꯑꯃꯨꯛꯇꯪ ꯆꯥꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯃꯥꯅ ꯐꯣꯡꯗꯣꯛꯆꯔꯤꯕꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯔꯨꯕꯦꯟ ꯑꯁꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯃꯤꯠ ꯑꯃ ꯄꯤꯔ ꯆꯦꯟꯗꯨꯅ ꯁꯃꯤꯔꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯇꯟꯖꯥꯁꯤꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯜꯕ ꯑꯁꯤ ꯃꯨꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯏꯃꯔꯖꯦꯟꯁꯤ ꯄꯥꯋꯔ ꯁꯄ꯭ꯂꯥꯏꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯖꯦꯅꯦꯔꯦꯇꯔ ꯑꯁꯤ ꯑꯣꯟ ꯇꯧꯔꯛꯂꯦ ꯖꯦꯅꯦꯔꯦꯇꯔꯒꯤ ꯑꯍꯧꯕ ꯃꯈꯣꯜꯁꯤꯡ ꯃꯨꯊꯠꯅꯕꯒꯤꯗꯃꯛꯇ ꯔꯣꯕꯦꯟ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯔꯣꯕꯦꯟꯅ ꯌꯥꯝꯅ ꯀꯟꯅ ꯉꯪꯗꯨꯅ ꯂꯩꯔꯤꯕ ꯖꯦꯅꯦꯔꯦꯇꯔ ꯑꯁꯤꯕꯨ ꯑꯣꯐ ꯇꯧꯔꯦ ꯑꯗꯨꯒꯗꯤ ꯃꯥꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯐꯨꯔꯤꯠꯇ ꯄꯟꯗꯨꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯑꯁꯤ ꯁꯦꯒꯥꯏꯔꯦ ꯑꯁꯨꯝꯅ ꯑꯍꯧꯕ ꯃꯈꯣꯜꯁꯤꯡ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯃꯐꯝꯁꯤꯗ ꯑꯦꯂꯤꯌꯟ ꯀ꯭ꯔꯤꯆꯔ ꯑꯗꯨ ꯂꯩꯔꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯃꯁꯥꯗꯁꯨ ꯐꯥꯎꯔꯦ ꯃꯥꯅ ꯅꯥꯀꯜꯗ ꯇꯣꯔꯆ ꯀꯥꯞꯇꯨꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕ ꯑꯁꯤ ꯂꯩꯔꯝꯂꯦ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯊꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯁꯃꯤꯔꯥꯅ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯔꯨꯕꯦꯟꯅ ꯁꯤꯈꯤꯕꯁꯤꯗ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯁꯃꯤꯔꯥ ꯑꯁꯤ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯈꯣꯏꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥ ꯍꯧꯖꯤꯛ ꯈꯜꯂꯦ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯇꯞꯅ ꯃꯥ ꯍꯧꯖꯤꯛ ꯊꯣꯛꯂꯛꯂꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯁꯤꯡꯁꯤ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯅꯕ ꯇꯧꯗꯅ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯝꯗꯨꯅ ꯂꯩꯅꯔꯤꯕꯅꯤ
ꯃꯇꯧ ꯁꯨꯝꯅ ꯃꯈꯣꯜ ꯑꯃꯠꯇ ꯂꯥꯎꯍꯟꯕ ꯇꯧꯗꯅ ꯃꯥꯒꯤ ꯐ꯭ꯔꯣꯗꯣ ꯍꯥꯏꯔꯤꯕ ꯍꯧꯗꯣꯡꯁꯤꯒ ꯂꯣꯏꯅꯅ ꯁꯃꯤꯔꯥ ꯑꯁꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ ꯃꯄꯥꯟꯒꯤ ꯁꯪꯁꯥꯔꯁꯤꯗꯤ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯑꯣꯏꯔꯝꯂꯦ ꯁꯣꯔꯣꯛ ꯑꯁꯤꯗ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ ꯀꯣꯏꯂꯥ ꯊꯥꯔꯤꯕ ꯁꯣꯔꯣꯛꯀꯤ ꯂꯝꯕꯤꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯄꯨꯝꯇꯣꯏ ꯇꯣꯏꯅ ꯀꯥꯏꯔꯦ ꯏ ꯇꯩꯔꯕ ꯑꯃꯗꯤ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯕ ꯀꯥꯔ ꯀꯌꯥ ꯑꯃꯁꯨ ꯈꯥꯝꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯁꯃꯤꯔꯥꯅ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯂꯧꯔꯦ ꯑꯗꯨꯒ ꯕꯦꯒ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯃꯤꯔꯥꯅ ꯐ꯭ꯔꯣꯗꯣꯒ ꯂꯣꯏꯅꯅ ꯃꯤ ꯀꯅꯥꯃ ꯂꯩꯇ꯭ꯔꯕ ꯃꯥꯡ ꯇꯥꯛꯂꯕ ꯁꯣꯔꯣꯛ ꯑꯁꯤꯗ ꯂꯥꯛꯂꯤ ꯃꯥꯅ ꯍꯧꯖꯤꯛ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯂꯤꯕꯁꯤ ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯍꯥꯔꯂꯦꯝ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯔꯤꯒꯨꯝꯕ ꯑꯆꯥꯄꯣꯠ ꯑꯃ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯃꯈꯨꯝ ꯐꯛꯅꯅꯕ ꯍꯣꯠꯅꯔꯤ ꯇꯧꯕꯗꯨꯕꯨ ꯃꯈꯣꯜ ꯊꯣꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯐꯨꯔꯤꯠ ꯖꯔꯁꯤꯁꯤꯅ ꯌꯣꯝꯁꯤꯜꯂꯒ ꯃꯈꯣꯜ ꯂꯥꯎꯍꯟꯗꯅ ꯃꯈꯨꯝ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯃꯥꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯗꯨꯅ ꯃꯈꯣꯜ ꯂꯥꯎꯍꯟꯕ ꯇꯧꯗꯅ ꯃꯈꯨꯝ ꯍꯥꯡꯗꯣꯛꯄ ꯉꯝꯂꯦ ꯃꯥꯒꯤ ꯍꯦꯛ ꯅꯥꯀꯜꯗ ꯏꯁꯤꯡ ꯍꯩꯊꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯃꯁꯨ ꯂꯩꯔꯤ ꯃꯁꯤꯗ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤ ꯎꯕꯗꯒꯤ ꯁꯃꯤꯔꯥꯅ ꯉꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯑꯉꯥꯡ ꯑꯅꯤꯁꯤ ꯃꯕꯨꯛ ꯂꯥꯝꯂꯦ ꯍꯥꯏꯕꯁꯤ ꯁꯃꯤꯔꯥꯅ ꯈꯪꯂꯦ ꯃꯁꯤ ꯎꯕꯗꯒꯤ ꯑꯆꯥꯄꯣꯠ ꯑꯃ ꯃꯈꯣꯏꯗ ꯄꯤꯁꯤꯜꯂꯤ ꯉꯁꯥꯏꯗꯒꯤ ꯂꯥꯝꯗꯨꯅ ꯂꯩꯔꯝꯂꯕ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯑꯆꯥꯄꯣꯠ ꯑꯁꯤꯕꯨ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯖꯔꯤ ꯃꯁꯤ ꯎꯔꯒ ꯁꯃꯤꯔꯥꯒꯤ ꯊꯃꯣꯏꯗ ꯄꯦꯟꯕꯒ ꯂꯣꯏꯅꯅ ꯑꯉꯥꯡ ꯑꯅꯤꯁꯤꯕꯨ ꯌꯦꯡꯖꯗꯨꯅ ꯂꯩ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯍꯦꯂꯤꯀꯣꯞꯇꯔꯗꯒꯤ ꯑꯃꯨꯛꯀꯁꯨ ꯂꯥꯎꯕ ꯍꯧꯔꯛꯂꯦ ꯃꯊꯛꯇꯒꯤ ꯂꯥꯎꯊꯔꯛꯂꯤ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯜ ꯊꯣꯛꯍꯟꯕ ꯇꯧꯗꯅ ꯁꯥꯎꯠ ꯁ꯭ꯇ꯭ꯔꯤꯠ ꯁꯤ ꯄꯣꯔꯠꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯥꯛꯄꯤꯒꯗꯕꯅꯤ ꯃꯌꯥꯝꯕꯨ ꯍꯣꯟꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯖꯍꯥꯖꯁꯤꯡ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯂꯥꯟꯗꯥꯔꯤꯕ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯡ ꯑꯁꯤ ꯏꯁꯤꯡꯗ ꯏꯔꯣꯏꯗꯨꯅ ꯆꯠꯄ ꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯤꯡꯒꯤ ꯂꯝꯕꯤ ꯁꯤꯖꯤꯟꯅꯗꯨꯅ ꯊꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯊꯣꯛꯂꯛꯅꯕꯒꯤ ꯄꯥꯝꯕꯩ ꯂꯩꯇꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯜ ꯊꯣꯛꯍꯟꯕ ꯇꯧꯗꯅ ꯂꯣꯠꯂꯒ ꯑꯗꯨꯃꯛ ꯂꯩꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯦꯂꯤꯀꯣꯞꯇꯔ ꯃꯊꯛꯇꯒꯤ ꯂꯥꯎꯗꯨꯅ ꯆꯠꯂꯤꯕꯅꯤ ꯍꯦꯂꯤꯀꯣꯞꯇꯔ ꯄꯥꯏꯗꯨꯅ ꯆꯠꯂꯤꯕꯁꯤꯒꯤ ꯍꯦꯛ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗꯅ ꯃꯈꯣꯏꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯀ꯭ꯔꯤꯆꯔꯁꯤꯡꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯕꯤꯜꯗꯤꯡꯁꯤꯡ ꯑꯁꯤꯗ ꯆꯣꯡꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯅꯔꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯡꯁꯤꯅ ꯆꯦꯟꯕꯁꯤꯗ ꯃꯐꯝꯁꯤꯗ ꯎꯐꯨꯜꯅ ꯄꯨꯝꯃꯝꯂꯦ ꯍꯧꯖꯤꯛ ꯁꯃꯤꯔꯥꯒꯤ ꯀꯥꯡꯕꯨꯁꯤ ꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯃꯈꯣꯏꯅ ꯆꯦꯟꯈ꯭ꯔꯤꯕꯁꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯖꯤꯕꯁꯤꯡ ꯑꯁꯤꯅ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯃꯤꯔꯥꯒꯤ ꯀꯥꯡꯕꯨꯁꯤ ꯌꯥꯝꯅ ꯇꯞꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯖꯤꯕ ꯑꯃꯅ ꯆꯣꯡꯊꯔꯛꯄꯗ ꯁꯃꯤꯔꯥꯁꯤ ꯈꯪꯉꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ ꯃꯈꯣꯜ ꯑꯃꯠꯇ ꯊꯣꯛꯍꯟꯗꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯇꯧꯕꯗꯨꯕꯨ ꯃꯈꯣꯏꯒꯤ ꯇꯨꯡ ꯑꯁꯤꯗ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕ ꯑꯃꯅ ꯃꯈꯣꯜ ꯇꯥꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤꯕꯅꯤ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯞꯅ ꯊꯣꯔꯛꯂꯦ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯂꯣꯠꯇꯨꯅ ꯂꯩꯅꯔꯝꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯀꯌꯥ ꯑꯃ ꯃꯐꯝꯁꯤꯗ ꯊꯣꯛꯂꯛꯄ ꯍꯧꯅꯔꯦ ꯑꯁꯨꯝꯅ ꯃꯊꯪ ꯊꯣꯛꯂꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯂꯦ ꯁꯣꯔꯣꯛ ꯑꯁꯤꯗ ꯃꯤꯅ ꯄꯤꯛ ꯊꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯇꯧꯕꯗꯨꯕꯨ ꯃꯈꯣꯏ ꯃꯈꯣꯜ ꯑꯃꯠꯇ ꯂꯥꯎꯍꯟꯕ ꯇꯧꯗꯅ ꯆꯠꯅꯔꯤꯕꯅꯤ ꯁꯃꯤꯔꯥꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯉꯥꯡ ꯑꯅꯤꯁꯤꯗꯁꯨ ꯃꯌꯥꯝ ꯑꯁꯤꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯦ ꯃꯁꯤꯗꯒꯤ ꯑꯉꯥꯡ ꯑꯅꯤꯁꯤꯁꯨ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯁꯃꯤꯔꯥꯗꯤ ꯃꯌꯥꯝꯅ ꯆꯠꯂꯤꯕꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯅꯥꯀꯜꯗꯅꯤ ꯃꯥꯅ ꯆꯠꯂꯤꯕꯁꯤꯅ ꯃꯔꯝꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯆꯠꯄ ꯄꯥꯝꯂꯤꯕꯁꯤ ꯃꯥꯒꯤ ꯃꯌꯨꯝ ꯂꯝꯗꯝ ꯑꯣꯏꯔꯤꯕ ꯍꯥꯔꯂꯦꯝ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯃꯐꯝꯁꯤꯗ ꯊꯣꯛꯂꯛꯂꯤꯕ ꯃꯤꯒꯤ ꯃꯁꯤꯡꯁꯤ ꯑꯁꯨꯝ ꯌꯥꯝꯕ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯃꯈꯣꯜꯁꯤꯡ ꯊꯣꯛꯄ ꯍꯧꯔꯛꯂꯦ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯑꯦꯂꯤꯌꯟ ꯖꯤꯕ ꯑꯃ ꯆꯣꯡꯊꯔꯛꯇꯨꯅ ꯃꯌꯥꯝ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯌꯥꯝ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯦꯟꯕ ꯍꯧꯅꯔꯦ ꯃꯈꯣꯏꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤꯗꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯦꯂꯤꯌꯟ ꯀ꯭ꯔꯤꯆꯔ ꯀꯌꯥ ꯑꯃꯅ ꯃꯐꯝꯁꯤꯗ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯂꯦ ꯌꯥꯝꯅ ꯀꯟꯅ ꯄꯣꯛꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯂꯦ ꯍꯧꯖꯤꯛ ꯁꯃꯤꯔꯥꯁꯤ ꯂꯩꯃꯥꯏꯗ ꯇꯨꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯐ꯭ꯔꯣꯗꯣ ꯍꯥꯏꯔꯤꯕ ꯍꯧꯗꯣꯡꯁꯤꯁꯨ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯃꯥꯅ ꯍꯧꯒꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯩ ꯇꯧꯕꯇꯕꯨ ꯌꯥꯝꯂꯕ ꯃꯤꯁꯤꯡꯁꯤꯅ ꯆꯦꯟꯕꯒꯤ ꯅꯦꯠꯁꯤꯟꯅꯕꯗ ꯃꯥ ꯍꯧꯖꯤꯛ ꯍꯧꯒꯠꯄ ꯉꯝꯗꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯆꯦꯟꯕꯒꯤ ꯅꯦꯠꯁꯤꯟꯅꯕꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯁꯣꯛꯄꯟ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯦ ꯍꯧꯖꯤꯛ ꯁꯃꯤꯔꯥꯁꯤ ꯀꯥꯔ ꯑꯃꯒꯤ ꯃꯈꯥꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯣꯠꯂꯦ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯈꯣꯡꯗ ꯅꯨꯄꯥ ꯑꯃꯅ ꯌꯥꯟꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯃꯥꯅ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯕꯅꯤꯅ ꯑꯦꯂꯤꯌꯟ ꯀ꯭ꯔꯤꯆꯔꯁꯤꯡꯒ ꯇꯥꯕꯗꯒꯤ ꯃꯥꯕꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯄꯨꯊꯣꯛꯈ꯭ꯔꯦ ꯀꯥꯔ ꯑꯁꯤꯅ ꯁꯃꯤꯔꯥꯒꯤ ꯈꯣꯡꯒ ꯅꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯥ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯃꯥꯒꯤ ꯃꯈꯣꯡꯁꯤ ꯈꯣꯡꯎꯞ ꯃꯅꯨꯡꯗꯒꯤ ꯆꯤꯡꯊꯣꯛꯄ ꯉꯝꯍꯧꯔꯦ ꯈꯣꯡꯎꯞꯇꯤ ꯄꯟꯗꯨꯅ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯃꯁꯥꯗꯤ ꯊꯣꯛꯂꯛꯄ ꯉꯝꯍꯧꯔꯦ ꯃꯁꯤꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯥ ꯌꯥꯝꯅ ꯀꯟꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯆꯦꯜꯂꯛꯂꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯅꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯤ ꯑꯃꯕꯨ ꯀꯧꯔꯤ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯅ ꯃꯥꯕꯨꯁꯨ ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯃꯤꯔꯥꯁꯤ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯕꯤꯜꯗꯤꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯑꯈꯨꯕ ꯃꯐꯝ ꯑꯃꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯃꯥ ꯍꯧꯖꯤꯛ ꯋꯥꯃꯟꯕꯗꯒꯤ ꯁꯣꯔ ꯃꯄꯨꯡ ꯐꯥꯅ ꯍꯣꯟꯕ ꯉꯝꯗ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯐ꯭ꯔꯣꯗꯣ ꯍꯥꯏꯔꯤꯕ ꯍꯧꯗꯣꯡꯁꯤꯃꯨꯛ ꯂꯩ ꯃꯥ ꯍꯧꯖꯤꯛ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯁꯣꯔꯣꯛ ꯑꯁꯤꯗ ꯃꯊꯪ ꯑꯗꯨꯝ ꯆꯦꯜꯂꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯇꯨꯡꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯃꯗꯒꯤ ꯏꯁꯤꯡ ꯊꯛꯂꯤ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯏꯁꯤꯡ ꯃꯅꯨꯡꯁꯤꯗꯒꯤ ꯅꯨꯄꯥ ꯑꯃ ꯆꯣꯡꯊꯣꯔꯛꯂꯦ ꯃꯥ ꯍꯧꯖꯤꯛ ꯌꯥꯝꯅ ꯋꯥꯅ ꯁꯣꯔ ꯃꯄꯨꯡ ꯐꯥꯅ ꯍꯣꯟꯕ ꯉꯝꯗꯅ ꯂꯩꯔꯤ ꯃꯐꯝꯁꯤꯗ ꯊꯣꯔꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯑꯦꯔꯤꯛ ꯍꯥꯏꯅ ꯀꯧꯏ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯐ꯭ꯔꯣꯗꯣ ꯍꯥꯏꯔꯤꯕ ꯍꯧꯗꯣꯡꯁꯤꯅ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯥꯅꯁꯨ ꯐ꯭ꯔꯣꯗꯣꯗ ꯌꯥꯝꯅ ꯉꯛꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯔꯤꯛꯅ ꯍꯧꯗꯣꯡ ꯑꯁꯤꯅ ꯆꯠꯂꯤꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯁꯃꯤꯔꯥ ꯑꯁꯤ ꯎꯂꯩ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯥꯒꯤ ꯐ꯭ꯔꯣꯗꯣ ꯍꯥꯏꯔꯤꯕ ꯍꯧꯗꯣꯡꯁꯤꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯥꯅ ꯍꯧꯗꯣꯡꯁꯤꯕꯨ ꯀꯧꯁꯤꯜꯂꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨꯔꯤꯕ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯕ ꯍꯧꯗꯣꯡꯁꯤꯅ ꯑꯃꯨꯛ ꯍꯜꯂꯛꯄꯁꯤꯗ ꯍꯔꯥꯎꯃꯟꯕꯗꯒꯤ ꯄꯥꯝꯕꯤꯗꯨꯅ ꯆꯨꯞꯄꯤꯔꯤ ꯑꯗꯨꯒꯗꯤ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄꯗ ꯑꯦꯔꯤꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯅꯥꯀꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯎꯔꯦ ꯃꯌꯥꯝꯅ ꯆꯠꯈꯤꯕ ꯅꯥꯀꯜ ꯑꯗꯣꯝꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯃꯤꯔꯥꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯃꯤꯔꯥꯁꯨ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯦꯔꯤꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯥꯒꯤ ꯇꯨꯡꯗ ꯏꯟꯅꯗꯨꯅ ꯑꯗꯨꯝ ꯂꯥꯛꯂꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯁꯃꯤꯔꯥ ꯑꯁꯤꯗꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯤꯕꯅꯤ
ꯃꯁꯤꯗꯒꯤ ꯁꯃꯤꯔꯥꯅ ꯁꯥꯎꯅ ꯏꯪꯒꯤ ꯇꯧꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯅꯪꯅ ꯑꯁꯨꯝ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯑꯁꯤꯗꯤ ꯍꯤꯡꯅꯅꯕ ꯂꯝꯕꯤ ꯑꯗꯨ ꯅꯠꯇꯦ ꯃꯌꯥꯝꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤ ꯇꯧꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯃꯥꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯔꯕꯁꯨ ꯑꯦꯔꯤꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯁꯃꯤꯔꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯗꯨꯝ ꯂꯥꯛꯂꯦ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃꯁꯨ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯀꯞꯇꯨꯅ ꯂꯥꯛꯂꯤꯕꯅꯤ